border town oriba akhoi Moreh da hauji asoba lanfam amaga manabi mong da hauji leire Moreh da leiramba akhoi hauji mafam adugi lanjeng nalaga tongan ba relief camp single leiriba maitai single leiramba yum Amadi Dukan sing paktak na mai thakhe mai shakpa du irang du control tongna bo hona bada security force no mai ka pa gi thogdok adugi matang da mami TV na phangba paw gi matung inade ngasi ayuk pung 3 lom taw matamda Moreh gi bazaar gi area da leiba hana mi leinadraba lanjen nakhaba maitai singa leramba yum amadi dukal singdagi kuki singa koi pochai furan bagi thabak chathai haiba paw aba phungbadagi mafam adu ngak seliba Assam rifle si kangmuna mafam adu da akoi Kukishing na pochai furan badu thingnaba thorpa matamda kuki nupi khana phuralaga puthorpa polam sing fagatluba amasung matung tongduna poktak pi bagloena Assam rifle si nupi person amana kuki nupi person amabu phusebi thabak chathaki hairi ba thogdo adu thokra matung ayuk pung apalom takum tamda machine yamlaba akoi Moreh gi akoi tariba Kukishing thola kanda hana lanjen nakraba maitai singa leramba yum amasung dukal sing adu paktak na mai thabak thabak sathaba hawrkibni hairi pawsna hai akoi Moreh gi bazaar gi area da leiba yum sing adagi Moreh ima kaithel Moreh haino mukhong leiba akoi yum sing adagi dharmasala gi area amasung Moreh turel wam area sing da hauji yum kaya paktak na mai tharak bagi mai khusing akoi kwatha da leiba parja sing na fawa u phangwi film da leire hairi hoirakli ba phibam adu election da hona bada mafam duty tawriba CRPF Assam Rifles amasung BSF gi kangmuna tia gya sel kya Kaptuna miyam Tankhairi na hona ki hairi adu moinamak tia gya sel kya kap su machine yamlaba moi leiba kuki miwai kaya nupano pi kaya police station mamang musu Moreh bazaar area da thomjil alaga irang haurakpadagi hairi ba control tongna hona bada khoi hana Moreh police commando gi complex sei thok lemba personnel sing hoji hairi ba Moreh ka thola kanda hoji hairi khunja sing aduda Tankhairi na nongmei blank fair sing toba amasung adu hoji tension jan wang na ri makha tana hoji Moreh da hen security force sanction bagaloena hairi ba thogdu adu control tongna hona ma thok tari haiba paw asin makha tari hoji su tension jam wang khala loena mafam kaya da mai tharakpa amasung miyam thola ganda khoi protest torokpa adu protest toriba sing adugi marakta kuki military sing faw yosul aganda police ki mai kai tam nongmei kapsala pi thogdo faw sathari hairi hoji Moreh taw da thoiba so irang asigi makha ta update akhoi mami TV na miyam na matam gina pijage aduna miyam na mami TV ki breaking news po ngai wina bu su appeal togden